ngasi kunthraga nithoi suba Summer Olympic Games Japan gi Tokyo da hodokre adum oinamak Olympic Stadium ihang hangki fan cha kaya stadium gi gate singi mapanda chabun laiba ukhi dignitary amasung US First Lady Jill Biden yauna guest kara stadium da overfunki opening ceremony manungda stadium da hangdur laiba seatsing ayamba pleka sing thamba ukhi Japan gi Emperor Naruhito na Tokyo Olympics hodokle haina lauthoki Tokyo Summer Olympic asi COVID-19 pandemic amasung tongan ba scandal kaya na maram oiduna masak thihan bagi maram ama oiri public opinion gi matung inna Japan masa ayang bana pandemic manungda Olympic pangthokpa yaningdaba utli hairi Tokyo Olympic asi 2020 da pangthokadabani adabu COVID-19 na maram oiduna 2021 da pangthokpani haukiba Olympic Games ahumda India gi oina masing yamba contingent sing puthokpa ngamki Tokyo Olympics 2021 asida Laibak asigi oina sanaroi chaniga kungani pana saba contingent amana tongan ba event taragani panda saruk yagadori malemgi kwaidagi sawba sana khonabagi kumhei asida saruk yariba India gi contingent asida Manipuri gi punna sanaroi manga yawi makhoi adudi Saikom Mirabai weightlifting MC Mericom boxing Likmabam Susila Devi judo Pukramam Susila Chanu hockey amasung Sanglakom Nilakanta Sarma hockey ni PONYTV gi Maikai degi Manipur gi sanaroi manga asina mai paktuna sanagi takaman amamam laurakpa ngambaga loinana Manipur amasung India gi mingsat purakpa ngamba oirasno haina yaifa paujel pijari 2026 Rio Olympics ta India gi athlete punna chamaga taraga taretna sarugyaki loinana Olympic medalist ahum puthokpa ngamki makhoi adudi Saina Nehwal freestyle wrestler Yogesh Dutt amasung rifle shooter Gagan Narangni Tokyo Olympic asi July 18 dagi August 9 fawba sathagani Santhi Sanyungna COVID-19 laina faba ngamloi hana Facebook post amada fongduk lobagi damak National Security Act NSA gi makhada fajin kiba journalist Kesosandra Wangkhemsa Manipur High Court na jail dagi thadoknaba order thokre hairi Manipur BJP ki President Professor Tikendra COVID-19 marab moiduna laikhidraba matungda Kesosandra Santhi Sanyungna kanaba phangdraba haina Facebook post amada fongdokhibani Kesosandra gi loine bina thagalakpa letter petition ama Chief Justice BB Sanjay Kumar amasung Justice KS Novin Singh bench amana hearing chatharaba matungda activist journalist Kesosandra bu ngasi numidang waram pung manga fawbagi manungda jail dagi thadoknaba hukum lauthokibani hairi Government of India ki Ministry of Education na Professor Naurem Lokendro saying Head of Department of History Manipur University bu Manipur University ki Vice Chancellor oina hakre Professor N Lokendro ngasidagi Manipur University ki VC oina sasbuba hokre hairi Manipur ki Works Minister Thongam Biswajit na Olympic Games da sarugyariba Manipur ki sanaroi manga yauna Indian team mai pangnaba Punch for India campaign da sarugyakre Bishnupur District ki Manung Chanba Kumbi dagi masagi chahi yangkhai gi nipang surabi nupi ama COVID-19 maram oiduna mapuroiba laikhidraba matungda Imphal Municipal Corporation INC da mathau mangam pangthoknanaba sinaramlaga sel yaudabadagi makhongna Imphal dagi mayum tamna lakre hairi ningthaujam mema sel yaudabadagi khongna Imphal dagi lakpada ningthau khongda makha tana satpa ngamdana lairamba thengna kibni Bishnupur District COVID-19 Task Force ki volunteer singna thengnabadagi mari lainaba local club ki volunteer singda pau faunarba matungda ambulance amada haptuna mahaku mayum yohonki ningthaujam mema COVID-19 positive oide Bishnupur District COVID-19 Task Force na memada sel gi mateng amasung khuda kisang draba yadraba polam sing piduna makha tana mateng piki laikhidraba mahaki mapuroiba adu ningthaujam dosti kawi masagi sahi humfu sure hairi Headquarters 21 Suba Sector amadi Inspector General Assam Rifles AS ki meeting makada ngarang ayu pung 9:35 taba matamda Jiribang ga yumthangnana leiba Jirigat Kasa District ki Namdailong khulda akaknaba paw ama phumgodagi Assam Rifles ki team amana operation sathabada Nation ki gi self-styled surgeon ama fare miyu edu talat paw sahi kuntra apokpa harang dinang kawi Tamenglong District ki Tausem Subdivision dagni haina Assam Rifles dagi thadorako charol amana hairi faraba US dagi .22 mm gi pistol ama kape yariba nomai maru manga ga konana funky tungda mahak Jirigat police station da makhataba case sathanana ba sine khoi haina paw sine makhatari tola taraba madika hena waraba miui kya da left na mating pangduna lakliba kumbi mayai lekai ward number 6 dagi social activist inauba nomai themna ngasi New Model Public School Kumbi da hangliba Community Home Isolation Center COVID-19 positive oibadagi isolate tawduna lairiba inmate nimfugani thoida ayuki breakfast pijaduna inmate singi awabada sarugyakre
Kumbi Idol Youth Development Organization Kido Club Kumbi gi Thomi Singa Kusamnadna Pangthokhiba Thorom adugi manung channa Kumbi Police Station gi frontline warrior oina mathau toriba police personnel singdasu breakfast kudol tamki thorom aduda inauba no maithemna Kumbi asi khungang gi lam oiba maramna COVID-19 positive oiba migi masing hengalakpada khunja sing mi paiba poknari tamthiraba laina laichat asi sandorakpa thinganaba punamakna Jackson Minasi Haiki. Hangabok Assembly Constituency gi manungda COVID-19 positive oiraba amadi quarantine tawduna containment zone da laiba awaba taraba praja miyam da KS Manager Mangang State Executive Member BJP Manipur Pradesh na makhatanam ating pikre athokom makhalai kaida laiba khangemam kolop imung kuntra ga manga da KS Manager Mangang na nongda changdraba yadraba sa na thananaba polam sing ating pikibani. Ngasi Kasar Silchar gi Bolger Meitei Khulda Sanamahi Club na sinduna Sanamahi Club ki football team ama semkre Thoromadu da Sanamahi football gi sanaroi singda jersey singsu kusinaki Sanamahi Club ki football team asina Kasar gi football tournament amasung atopa state singda pangthokpa football tournament singda saruk yagane hairi ngasi gi Thoromasida Sanamahi Club ki president Okram Ibomcha VP Okram Lakhikanta General Secretary Athokom Gunabi Assistant General Secretary Yangkhom Anit Singh Joint Secretary Ayekpam Syamakanta, Sports Secretary Laisambum Vidya Sandra, Assistant Sports Secretary Karam Vidyut Amadi Finance Secretary Athopam Susil Sarugyaki. Ngasi amuko amasung COVID kilamjing makhada hangliba Bisnupur District COVID-19 Task Force na CMO Bisnupur gi miteng makhada district asigi tongan ba mafum kayada Task Force asiga satminariba local task force amasung club singa kusamnadana mass vaccination program pangthokre mafam singa dudi kha posang mamang laikai community hall kha posang maning laikai community hall Chandrapur Mandop Wakta PAC singbani kha posang mam COVID-19 task force ki president TS Damudona Fongdo kibda ngasigi ani suba vaccination campaign asida Bisnupur district ki oina lairiba task force asina mateng pangbirapu gi tamak mafung phana pangthokpa ngamlebani haibe yauna wafang sing thamki ngasi vaccination campaign aduda kha posang mamgi oina miyoi lising amarom hida kapthoknana ba pandam thamki haina mahakna makhatana phongdoki